ngasi gi maroi ba pau pizari Manipur da base tauba lal hulup sing da su wari sanaduna waroisin ama purakna na ba Manipur gi Chief Minister N Birena amuka su hanna appeal tawkhre Manipur da cancer laina nabagi sang wangkhalakli haina Lok Sabha ge MP Dr. R.K. Ranjan na nungnangba fongdokre Ngasinung thil thokiba lambi gi khudong thiba thodok amada sekmai kendru gi MLA Haikam Dingo yauna mahaki PSO amadi driver soktuna Ras Medicity da laikanakre amadi drug lalon ba mioi faba changluba narcotic cell Imphal iski ASI ani mafam adu gi khunja singna tamthina fubaga loinana service pistol munana ba honakre Kurumjari Times of Manipur gi numdang pau miyeng tabiri bapuna mopu ARUNBALA taram na okchari hausifabu gi marui ba pau sing miyam da sandok na pijari haukiba January gi kunga tareta boro lal holuf kaya ga India government amadi Assam government yauna maike ahung gi marakta santi gi lamda wari sanakraba tungda Manipur da base tauba lal holuf sing da su wari sanaduna aroi ba warosin ama purakna ba Manipur gi Chief Minister N Birena amukasu hanna appeal tawkre ngasi JM Hall da ALS satellite education da sinduna pangthokiba Chief Minister gi coaching scheme makada civil service kaya da mayok nagadoriba candidate singa pangthokpa interactive session amagi tungda paumi singa unaba amada N Birena makha taraduna singnung manungda laikraba isil inau singna India government yauna political dialogue ama taunaduna mainstream da lakhnaba government asina kanna pau foundry masigi mathakta athuba matamda lal holuf amagi lani khara government asiga wari sananaba government asina thabak laukhale haike political dialogue this solution natana aikogi any prithibira thoki punam dialogue natana kanamtana losinaba legide ado yamna choba estimate mani bodogi wari losin gare even media reporter alpha gi suwari sarane haidana ado maina tai aduna aikoi Manipur gi su aikoi ai Manipur gi miyam da su appeal tawjari aduga aikoina ada manunga laikhriba silnauk singsi thoglo o haiba matam yore noi tholo aduga aikoi su wari watai phajana sar kana bharat sarkar ga karino yana bama por aga peace oina leminana nabagi political solution no porongna bagi tawrasi haibado aigi site gi su ai appeal tawjari aduga Manipur miyam su voice piba matam yore na ai mayam laibiriba civil societies aduga mai bel aduga laiba intellectuals aduga senior citizen mayam na suma sai appeal tawmina si haidana da mainai hainingi aduga mark sida bharat sarkar da su ai hanadai su tangnar ga lai toki da makta government ge site gi khoi pau phauna na ba kan na khoi honari toba group khara yambani na tongan ba group khara atopa group amadi yam thuna khoi si pau phaunar ga mi samsani gi maya ta wari sanaba yabagi possible amadi laira adu waina pambadi once for all laira mayam sika punang tanga tong India da anaba miyoi taragi manungda miyoi amadi cancer oibaga loinana narga laikhidaba miyoi tara mangagi manungda miyoi amadi cancer nai haina report tauri haina Lok Sabha ge MP Dr. R.K. Ranjana fongdokre wafam asingasi Manipur Oncology Society na sinduna collaborate and together we can conquer cancer haiba pandamda classic grande da pangthokiba Manipur Oncology Society ge anisuba annual conference ta fongdokibani pangthokiba conference aduda sarugyakiba Lok Sabha ge MP Dr. R.K. Ranjana makha taraduna laina asi Manipur da nabagi chang wangkhalakli lamdam asigi maihorol dagi sagonaduna laklaba chinjak punchirol kaya asina su maram oiraga laina asi nabagi chang wangkhalaklabra haibagi chingnabasu leire amaromda miyambu wakhal tahananaba aikoi puna honaminaba mathautai center amadi state asida paliba laingak asina ana laingi lamda chawkhatpa puraknabagi damak tongan ba yaifa thausil kaya pangthokle haiki I fully acknowledge their applause and their the effort to combat these diseases currently occurring in a higher rate, and that taking the advantage of the specialist doctor here who present here,
I would like to request on behalf of the state, please kindly coordinate from the state doctor along with other experts outside the state and make a regular kind of this conference so that to update and to report the new occurrences of this kind of diseases in the state of Manipur. Ngasigi conference adu kamari lainana Manipur Oncology Society ki President Professor Y Indiborna awang nongpok na oina Manipur na cancer laina nabagi changwang na lairabasu laina asibu laing bagi chatna pathav kayadi adumak namely lamdamasigi St. Milon phatabana maram oiraga laing ba ngamdana lairiba irecha kayabu mateng pangnabagi pandamda society asi lingkhat kibani lamdamasida cancer na nare haina khanglakpa ayamba aroiba stage ta ngaktana ayamba oiri haina nungaitaba phongdo kibagal loinana silliba conference asida India gi maming lairaba Dr. Kyasu Sarugyari Dr. Singh asika punduna wakhalon kaya tathokta sin tawbagi khudong safasu conference asina piri haiki masi akhoi myam punjhalaga akhoi specialist myam adagi akhoi hanayam experience leba akhoi expert myam ti punjhalaga matokram na akhoi Manipur gi cancer gi keno si treatment facility do oiro awareness oiro prevention oiro adagi lang bangam damnina yam thengna lakpa cancer se nare madi cure to wa ni na nganba stage ta akhoi na detect toraga khangdoga haidi mo cure mak amdraga su aduga yam nganna khangba cure ngamadana cure lawba ngamnanaba masigi pandam sini maruibedi ngasi nungthil pung amaga minute nimpurom taba matamda Imphal Dimapur lambi paringi khongampat mayai laikai da lambi gi nakalda khamduna laiba tata amada sekmai kendrgi MLA haikham dingona tongduna lakpa gari na thomjinbagi thogdokta MLA masai yauna mahaki gari adugi driver amadi MLA gi PSO soktuna North AOC da laiba Ras Medicity da laikanakre TOMTV na phangba paugi matung inadi MLA dingo mahaki quarter dagi sekmai kendrgi kantoda sorat ama yauna na ba chatpagi lambi da khudong thiba thogdok adu thokibani thogdok adu da soklaba MLA gi PSO adugi maming Jiten ngangbam kawi aduga driver adugi maming na haikham Roshan kawi khurkhul dagini soklabising adugi manungda PSO oiriba Jiten ngangbam amadi MLA dingo hojik ICU da laikatnari amadi driver adudi thoina khudong thiningai oidre hairi thogdok adu thokle haibagi pau hek tabaga Chief Minister N Biren Wangoi Kendragi MLA o Lukhoi amadi Wangkhai Kendragi MLA o Henry Ras Medicity da laktuna asokpa singi fibam haktheng nana yengsinki hospital da lakiba Chief Minister N Birena khudong thiba thogdok asida soklaba sing athuba matamgi manungda phagalakpa nanaba mapugi mafamda thongni jabaga loinana wafam kayamsu phongdorakhi Ras Medicity Dr. Singh as provider yauna kana hona biraga brain gi manung somdre kokta sumnagi mamang sigi nose sai sida khara sokpa kaiba adugumadi khara tawre adagi kaino do khogi PSO do magi fracture amakak sida da left side arm da aduga rib amani sokpa adu yam ka hena critical oiningai oidre haina adumaina tawi doctor gi pawda the shortness shape to unene lawi driver thoriba driver angang asi magi official driver di nate haibige paw ma phangai masamak se haikham Roshan sahi chorapa kun taret adadigi angang ni lekai digi pukhalaga khurkhul dagi ni hai angang ase adaga thoropa se gari gi technical oibagi pot oibra nataga kari maram digi accident thi thokibano haibagi chapsabagi details di hauji phawbagi te khoi phangba ngamdri mathang kupna paw asi thigalaga koina paw asi phangnabasu adumaina kona mu pau pirakani pau damdari ba ibungwa ga lorena blessing yang mai TOMTV news Ras Medicity Imphal ngasi ayuk Porompat police station gi manung chanba Khergaon awang sabal laikaida drug lalon bagi thabak tawba mioi ama faba changluba narcotic cell Imphal East ki police personnel ani tamthina fubugal loinana service pistol munana basu honakre thogdok adu da soklaba narcotic cell Imphal East ki police personnel ani adudi ASI CH Bisorjit amadi ASI MD Azad Khan kawi makoi ani bu fubuda hakthengna chanaba mioi sing adudi MD Ningthau apokpa MD Zahiruddin MD Rafi Khan apokpa MD Halim MD Munir Khan apokpa MD Deepak amadi Mrs Amurai Mapuroiba MD Rashid
एलाइस पिया कवी हाइरी मखोई मरीगी मनुंगदा एमडी राफी खांदी पोरोंपाट पुलिस ना फारे अहुम अमदी हौजिकसु मिरोट ओइना लैरी थौदोक असिगी मतंगदा पुलिस तगी फंगबा पावगी मतुंग इना खेरगांव अवांग साबल लैकाई एरियादा लैबा एमडी निंगथौ सही कुंट्रागनिथोय अपोकपा एमडी जहिरुद्दीन कौबा ड्रग ललोनबगी थबक तौबा मियोय अमा लैरे हाइबा अककनबा पाव अमा फंगबदगे इम्फाल ईस्ट की एडिशनल एसपी ऑपरेशन टीएस कृष्णतोंबी की मिटेंग मखादा नार्कोटिक सेल की सिविल ड्रेस सेटपा मियोय अनि ड्रग लैबा लाकपा सारगा चंगलुबदा मिसेस अमुरई ड्रग ककोनना फाकी एमडी निंगथौना लैकाई हुरान बसंगले हाइना कोइलाउ लागदुना लैकाई मियाम कौरगा नार्कोटिक सेल इम्फाल ईस्ट की एएसआई सीएस बिसोरजित अमदी एएसआई एमडी आजाद खाना पाइबा सर्विस पिस्तोल अदु मुननबा होनबत नतना मखोय अनिबु ममाइदा फी कुपसिंदुना तमथीना फुरखिबनी हाइरी पुलिस पर्सनल अनि अदु ज्ञान मांगबा फावबा फुरमलगा सरांगनबा अदुगी खुदोंग चाबा लौदुना एमडी निंगथौ एमडी राफी खान एमडी मुनीर खान अमदी मिसेस अमुरई मफम अदुदगी नानथोक्तुना सेनखी थौदोक अदुदा एएसआई सीएच बिसोरजित की ममाई अमदी मचिनबांदा अमदी एएसआई एमडी आजाद खाना मखुद अमदी थबाकता अशोक अपन नंखे थौदोक असि थोख्रबा तुंगदा मतम इकान कानादना इम्फाल ईस्ट कमांडो नार्कोटिक सेल इम्फाल ईस्ट वुमेन पुलिस अमदी पोरोंपाट पुलिस स्टेशन के री-एनफोर्समेंट टीम संगसिंदुना पाकसना थीबा हुंबगी थबक सथके मदुदा एमडी राफी खांदी पुलिस ना फाबा ngamखे थौदोक अदुबु हकथेंगना थेंगनहोबा एएसआई सीएस बिसोरजित ना टोम टीवी का अखनना उनबा अमदा वाफम कयामसु फोंदोरखे निंगथौ हारिबा ड्रग डीलर मसासु ड्रग सिजिनबा नुपा हारिबा नुपासिना माना अखोइसे लेकाय मयाम पोस्ट खिंगदन खोतन मी मयाम कोकथोगा इमनुंगदिदा अखोइसे फाजल थम मतुंगदा हारिबा लेकाय मयाम जिंगिना ड्रग योनबा कांगु जिंगिना अखोइबा फारगा फोरकपनी अंगसागी थौदोक्तुजा अखोइजे इसामक्से अखोइजे सिविल दा चंगजरगसु अखोइ पुलिस पर्सन नि नार्कोटिक सेल इम्फाल ईस्ट किन हाइबजे अखोइ मोइदा हाना सक ताकसै ता मतुंगसिदा मोइ मयाम योमजले अदुगा आइगी पाइरिबा खुलाइसे मोइना मुन्नबा होनारे खुलाई पाई मुन्नब होना मतलब तसेंग मोइन तौर लाइफ एटीएम तौरपनी आई खुलाई चलग मोई काप याय अदुमक्ते आई कापत्रे खुलाई से मुन्नब होनबद मोई मैम चंगग हेक्ता आइसे मैम चंगदन फारग फूदन खोदन तौबुदी खुलाई बुक्ति मुलौद्रे आई खुलाई कापते खुलाई से मुन्नब होनबद आई माई मिट के लोम सोग लेजे मोई मैम फूबगी अदुना अखोइना तसेंगना इसागी मायक्ता चथजरीब ड्राइव सिदा सुमाइन मोइना कोऑपरेशन पीबीद्रगदी अखोइ पुलिस डिपार्टमेंट अखोइना कमाइना तौरगा अखोइना ड्रग्स मुथप ngamgani हाइब ngomgadabno haibjo ko thajab ngamdre नाकल अमरोमदा ngasi खेरगांव ओवांग साबल लैकाइदा ड्रग ललोनबा सिंह फाबा चंगलुबा पुलिस पर्सनल अनि तमथीना फुकिबा थौंग अदु यादागी माइकैदगी अकनबा मोंगदा कंडेम तौरकली टोम टीवी का अखनना उनबा अमदा यादागी प्रेसिडेंट थोबिसनाना हाइकिबदा ड्रग ललोनबा हाइबसी खुनाई असिगी येकनबनी मसागी ड्यूटी तौजरीबा पुलिस पर्सनल सिंहबु फुबा सैबगी थबक सथबा अमदी लैकाइगी मियामना मरा लैबा मियुइ सिंहबु लोसिननबा होनबा असिमक्सु यामना लाइवक थिबनी असिगुंबा थौदोक असि मतुंगदा अमुक हन्ना थोकहनबिगनु मियाम की कोऑपरेशन याउदना पुलिस खक्तना ड्रग थिंगबंगमलोय ड्रग मुथसे हारबदी ड्रग ललोनब सिंह अहाक चैराक पिबियु बेल द थादोक पिगनु हाइना महाकना लैंगा के पुनिंग सिंचिनखे दंदी पीनबैदमक्ता फाबा लाकपा मतमदा मयामनसु हरा हरा सपोर्ट तौबियु पोट फंगगा फाखिबा जेल यौहंदना बेल द थादोक पिबसे मसिसु खो याम नुंगाइजदे सेंगना ड्रग की परमिट पीरब्रा है तसेंगना अखोई वखंद खंजै मंगोंद क्वालिटी सुब सुदबा निशा है निशानी मंगोंद की फंग खरदो अदुना पिफम थोप दंदी दु पीयु हाइब वाफम से आई मयाम द थमजनिंगी सेंगना अखोइना पामजबदी मंगोंद की गुली मरुम त फंगबसु मफोन खिजितंग फंगबसु माबु पिफम थोप दंदी दो अखोइगी ओइनदी पिहनिंगी तसेंगना मसिदा बेल पीरगा थादोक पिरकपसे मसिसु तौबिगनु ऑनरेबल सीएम नसु खैतंग मियंग चंगबियु असम राइफल्स ना मफो पुलिस स्टेशन की मनुंग चनबा सैजांग एरिया दा थीबो हुंबगी थबक सथबदा ड्रग सुंगफम अमा थुगाइक्रे मदुदा नुपी अमा यावना मालेम की कैथेल दा लुपा क्रो चामग कुल्लोंग की ममल ओइगदबा ड्रग की पोलम कया फागत पंगमख्रे असम राइफल्स की पीआरओ ना थादोरकबा चेरोल अमगी मतुंग इन्ना ngasi akaknaba paw ama fangbadagi IGAR South की लिसिंग मखादा असम राइफल्स की अपुनबा कांगबु अमना थीबो हुंबगी थबक सथबदा ड्रग सुंगफम असि थुगाइब ngamखिबनी मफम अदुदा कानीदगी
morphine, brown sugar, amadi heroin sungdokpagi thabak satharamkibani mafam adudagi heroin brown sugar kg kungamapan brown sugar mahi liter kun ganja kg nipan amadi drug sungbada sizinaba chemical kaya amasu phagat pangamki drug sungpham adudagi Elizabeth Khongsai kauba nupi ama phagat pangamki adum oinamak drug sungpham adubu salairiba miyoi adudi misian oina lairi phagalaba potlam sing adu malemgi kaithelda saurakna lupa crore chamaga kullongi mamal oigani makhataba aingi oiba thabak sing Naba Paraba Mui Amadi Potlam Singh Adu Mafo Police Station da Kusina Krehari. Liquor Prohibition Act Mapung Fana Sanansi Habgi Pandam da Ngasi Kadagi Thomi Singna Impal Polo Ground Maninda Drive Satabada Lupa Lak Ani Makhairongi Yukaya Fagat Kre Drive adu ngasi numiyungba pung tarani thoi taba aduwaida sathakibani drive adu da saruk yakiba kadagi Secretary General Gitchandra Mangang Hai Loop asina lisang sitna lamdam asidagi mayai kaba nisa maru fangna muthanabagi pandamda sangsilakiba khongthangi saruk ama oina ngasi drive asi sathakibani haike drive aduda fagat kiba yu sing lampel patlaiba excise office ta thugaiduna manghanki Manipur Liquor Prohibition Act Chanaduna Laibal Lamdam si dry state variable Lamdam sida asi asumba hek Imphal city mayon maksida you ango bangang mayam you libasi masi dry state ama oibagi wahan tok to kaida lairige habase ko ahamda sarkar hangjaningi maraduna hairiba drive asi ngasi khoi kadana chata jari base sarkar gi machinery sing maroina police excise na laiba sugumba department sing asina toroktabadagi civil society mo riba kadana ngasi khoi chata jabani adar makhata nasu khoi sigumba drive asi Imphal mayonda lairiba sigumba illegal loina you yoli fam sing da khoi makhata na red aduga drive asi khoi chata jagi gini Nakal Romda ngarang numidang pung taraga mathoi makhairom taba matamda akaknaba pau ama fangwadagi Lilong Police Station gi team amana anjuman gi member single loinana sathakiba drive manungda drug lalonba miyoi ani fakibagal loinana makhoidagi aina thinkraba cough syrup bottle chamaga ohum phagat pangamkre phagalaba miyoi ani adudi Lilong low taradagi MD Minhas Udin amadi MD Wahas Udin kawi thodok asiga mari lainana Lilong police na case ama lokot kibagal loinana makha tana thijin humjin bagi thabak sathari hairi Houzik Pau Marathon attend the break and Matang Luxury. Marks Time Classes Chahi Khudingi Leptana Topper Puthokliba CBSE gi Amatangairaba Coaching Center Well Experienced Teaching Faculty Akhanaba Subject of Tobagi Khudong Chaba Piri Batch Amada 15 students agi Hena Logjade Admission Form Thazare Form Pishin Bagi Aroiba Matam February Kun Akupamarol Gidamak Lengsun Biraksi Marks Time Classes Wangkai Mahobom Lampak Phone number 94362883000 Natraga 7005268735 Break matungda makhataba pau pizari war against drug ki sarukama oina Imphal East District ki SP Zogesh Chandra Haubi jamge lising makhada drug na khunai asida pideba saithengi matangda miyamda wakhal tahanbagi akhanaba awareness program amanga se Imphal East District Police Urup Young Civil Club, Urup Rising Star Club, Modern Union Youth Club, amadi Urup Apunba Mairapai bi Lufna Punna Kusamnaduna, Urup High School Ground da Pangthokre, Thoramaduda, Imphal East ki Additional SP Operation TS Krishna Tombi, Imphal East Narcotics, OC Sukumar, Laikai gi Mairapai bi Singh, Inkhalakliban Naha Singh, amadi Club ki Miyoi Kyana Sarugyake, Thorongi Athoiba Mithunglen gi Warol Piraduna, Drug Habasi Kunai Asidagi Muthatsi Harabadi Police, amadi Public Ani Kusamnana Chatminaba Mathoktai, Police amadi Public Ani ki marakta gef laiba makai drug ki mayokta sangsilakliba lan asi mai pakpangamloi drug na khunai asida piriba saitheng asi aduki mati khudong thiningai oi drug karbar tauriba miyoi singna su oizaba khara khaktagi khanbiganu matam asi thengji lectringai aikhoi mikaf thoklasi drug ki phataba hainabi thadoktuna lairik laisu amadi sana khonabada mai onsilasi haina mahakna haiki Nami kuding ina tabi mo itana kanana kay tori mani sasare kay tori hay ba si hana ako'y tingna mo na siya ay gi jaga je hana clear way na mo na si adugi campaign ako'y na sa thari wije Imphal East ki jaga jing da ako'y leta na drive sa gani
aduga aigi narcotic osi amadi aina drug ki se pai bani na sigi matang sina makha chathana khoi leptana tawsi ima oi bajing chan oi bajing na kai problem no akhoi da kai toge haibaduni akhoi na ngai dana leibase ngasi rungthil pung mangarom taba matamda Tamenglong district ki manung chanba khopum area da ZUF ka Assam Rifles ki kangbuga akanba maongda khut thongna kre thongdok adu da ZUF ki lanmi ama nongmai na panduna soklaba matung phagatpa ngamkhibaga loina na khutlai kayam su phagatpa ngamle hairi faraba mioi adudi maming Gentry kamai kawi mangondagi AK-56 rifle ama command bag mari Kenwood radio set ani 8K magazine ani amadi masing yamlaba nongmai marusing fangle hairi Transparency laina thabak togduna Sagolban Assembly Constituency sakona na bahonagani haina AC asigi MLA RK Imona Fongdokre ngasi Kwakaithel laima khuzam laikai da laiba Local Youth Development Association gi compound fencing amadi community hall gi nauna tafthokpa hall sangabagi thoromga mari lainana MLA na Fongdokibani thorom aduga mari lainana MLA RK Imona makha taraduna Assembly Constituency asigi lambi kaya asidi Manireda ga khusam naduna solar street lamp kaya thanle masina achat awong singda hena khudong charagani isingi matangda palladuna kendra sigi manung chana laiba water supply gi pipeline sing anoba pipe sinkre makha tanasu AC asigi yaifana ba thaba kaya paikhlakani haina MLA na makha takhi thoramaduda LYDA gi patron member wahengbam amubi ward member taragi corporator salam tiken ward number Taret ki corporator RK Jiten amade atai masak naiba mioi kyasu sarugyakhi अखोइना पामजरिबसी ट्रांसपेरेंसी नि मयामदा योहनबा एनी थबा मा सरकार की पिरकपा हाइबसी अखोइ एमएलए सिंगना तौरिबसी जस्ट गाइडेंस पिबदु वादने लंबी दुदने अखोइना पिरिबसी अखोइना अखोइगी थ्रू द पांगथोक सरगा लैरिबसे प्रजादा योहननब होनबदो मदु अखोइ दायित्व लौजबनी अदु मैक्सिमम द होना जरगा लैकाइगी अवात पासे लैबा म्यामसे होना जबनी मसी चिथा नांदबदी दुम यारोंगनी सगोलबंदा मैक्सिमम द अखोइ होना जबनी हायरगा ngasiगी सुगुंबा संगाबसिसु लैकाइगी म्यामसेना यंगजन बिरगा अखोइ हाना पेमेंट का तौबनते मयामसिन होना बिरा तौरिबनी Street vendor singda atamnana sathakhiba thawongbu akanba maongda yaningde haina All India Trade Union Congress Manipur State Committee gi secretary na thadorpa cherol amana hairi cherol asina makhata na hairibadi street vendor sing asigi chapchaba mafam pibina ba taksinduna lakliba roadside vendor association gi mifam ama tha asigi tarukta jam holda pangthokna ba honarubada masing yamlaba security personnel sing thajinduna mifam adu thugai khiba amadi madubu pangthokna ba sililang khiba thongmi kaya asok apan nanghan khiba thawong adu mathong huktaba thabakni athuba matamda street vendors singi matik saba survey ama pangthoktuna makhoi gi sanaba platform amamam phanghanbiu hairi Moirang Assembly Constituency ki Kwakta Municipal Council ki manungda Inter-Village Road IBR singda tharamba koila quality control taramdre laingak na mieng sanghaningi haina lamdamadu ki miyamna fongdorakli TOMTV na koina satuna yenglubada Kwakta Municipal Council ki ward number 7 ge Thaibong Makhong Thingel IBR Ring Road asidi foundation yaudna thabana tha manga taruk ki mamangda thaba loikiba koila lambi mathakta napi hogalakle Ring Road asi napi na kupsin bagum tahori ward number 5 amasung 6 ki lona badalaiba IBR adusu black topping ningthinadi tauraga side warm yaudabana thabi marungum lehauri lambi aduda gari ani thainanaba mafam leitabadagi chananaba honabada lambi gi nakalda gari septhakibasu yauribani sahi fadriba koilagi lambi asigi koila sing machet phakatpa yana mafamasu yauri quality control tongdabana arumba gari chatkibada machet kairaga tractor na khoiba loikibada ngairiba hangamaru hunba yaraba low inkolga chap manana lehowi hainasu lambandu gi miyamna su fongdurakli young Kwakta organization gi president Anis Ahmana fongdurakpada saukhatpada khwaidagi maru oiriba lambi sembada quality control tawba good governance amagi damak miyamna mangmangduna lakibani maramaduna leiriba laingakna miyamgi thajaba manghanbiganu athuba matamda laingakna miyeng sangbiu haiki Maruoina lambi habasi kwadi maruoiba tangai phadra pasam ne do aikoina ngairakpa quality control di aikoi wari oina targa practically ubo phangdabasina baja aikoi ge nungai dabda amak hena chamam na le koilas thariba black top koilas se aikoi lengak na athubagi oina miriang changan ningi aduga chapchaba magi masida tawgadam mathau do aikoina praja aikoina tawrakne bi chapchaba thaja dubdu leije
Imphal East District ki Andro Assembly Constituency, Lamlai Assembly Constituency, amadi Kangpokpi District ki Cycle AC Far ga chaliba mafau dam dagi napet pali fawba ki kilometer kunlom sangba lambi asi ngasi miyam ki sathot sasinda khudong chana nabagi damak Moirang Purel area local truck driver union na mapung oiba thodang lauraga Tata truck chani ga yankhairom seasonaraga semjinkhre lambi chenjinba aduga mari lainana Driver Union ki advisor NG Ratan Kumar na haikibada lambi asigi fibam yamna phatabana matam sangna miyamna awaba kaya mayokna dun lakli miyamna thengnariba awaba sing asi kharata oirabasu kokna ba wakalonda driver sing gari mapu sing amadi miyamna sen putholaga lambi asida nung thajinduna sembani masida Andro Assembly Constituency ki MLA su oiriba Manipur lenga ki Forest Minister TS Syam Kumar Lamlai Assembly Constituency ki MLA Khatrimayum Biren Local Club Organization sing chamaga marifuni sub BSF Battalion CI Post Tata Magic Driver Sing Amadi Miyamna Garigi Amadi Pangalgi Mateng Tobibagi Damaksu Thagatpa Fongdoki Nageta Tabiriba Kogi Lekai Mayam Zigi Kunza Mayam Dina Club Village Authority Maira Paibi Imai Bel Mayam Puna Mana Mating Lebergi Mating Pangbiraga Kogi Labi Saita Side Bum Lady Basing Amadi Paul Hall Lady Basing Asi Koi semja koi labi si sema da matung da su angamba mating pangbirakuna labi si kena phabada magi somda lebiriba gari loibiriba truck loibiriba postal loibiriba JCB loibiriba puna manasu matung da su sajok pibiraka Government ki Maikai dagi thabak to onthok trabadi Federation of Government College Teachers Association Fegoktana Sathariba Seizwag Strike amadi Relay Hunger Strike makatana adumak sathaki gani hairi ngasisu Lamphel Parta leiba NG College ta Fegokta gi thongmi singna khuthang chara henduna khongjang sangsin ke khongjang aduda saru gyakiwa Fegokta gi Vice President K Sanaton Sharmana phongdoklakpada UGC gi 7 pay amadi UGC Regulation 2018 sana luhaina tha sigin Nipan degi hona satharakpa khongjang makhatana sathaki gani mamang da su government ki Maikai degi thajaba kaya pikre adubu thabakta ontholakte masi laibak thibani mahakna makha taraduna lakliba tang taraga marida pangthokadoriba PG gi exam asisu karigumba lakliba tang tara humdoi fawgi manungda government na thabakta onthoktrabadi exam boycott tawgani hairi nahan aikoina sanagi ba wari minister ga sia mana sia lobiraga अखोई मीटिंग अमा पांथोखिबदा अखोई मी सरुक यालगा लेमिनगिबदो मदुदा लेपनगिबो वारी दुनी अखोईसु अखोई स्ट्राइक से हंदोखिरोय अदुगा मरकसिदसु गवर्नमेंट थबकसी अथु मतमदा कैबिनेट अप्रूव तौगे हायोबदो मदुई मखाताबो वारी सानदे मखाताबसु मोइना हायरकप लेते अदुना कैबिनेट पुथोकपिरगा हौजिगी से अप्रूवल पीबीबा अदु हेनट्रिगे अखोई हंदोखिरोय अदुगा एक पुथोकप मतमदा अखोई सरकार बु थागत सबगलोनना खोंजंजु हंदोकजगेना थमजगिबदुनी National Legal Services Authority ki lamjing makhada Manipur State Legal Services Authority na sinduna sahi asigi ahanba National Lok Adalat pangthokre Imphal East amasung West District ki oina Lamphel Court Complex ta National Lok Adalat ki thoramasi pangthokhi Lok Adalat asida court tapanduna lairiba tongan ba casing lokhatke National Lok Adalat ki thoramasi mari lainaba District Legal Services Authority na sinduna Thoubal Bisnupur Ukhrul Senapati Sursanpur Chandel amadi Tengnopal District ta su pangthok ngasi Manipur State pumbada pangthokhiba National Lok Adalat asida punna tongan ba case sahungun nimfuga mapan dispose tawbuga loinana apunba lupa crore amaga lak maudragani thoi lising maudragani panga chatrukka maudraga mathoi khongat pangam khre hairi Regular Tutorial Home gi Golden Jubilee Celebration ga mari lainana Regular Educational Trust amadi Siza Hospital ga khusam naduna sinduna Kwakaitel haino khongnem bida laiba Regular English High School gi campus ta nongmgi oiba blood donation camp ama pangthokre tha asigi anida school asida sathakhiba free medical camp ki makha satharpa oina ngasigi blood donation camp asi pangthokpani haina trust asigi managing trustee oiriba chungkham nabakumarna phongdorakli mahakna makha taraduna I habasi mioi amana sel hekta pirga leige haiba matamda fangdaba yamna mamal tangba posak amani masida trust asina sinduna pangthokliba camp asida school asigi oza sing laikai gi club ki mioi amadi school asigi mahiroi singna EP duna darkar oiraba mioi singda khajiktang oiraba su kanaba piba ngamnabagi pandamda ngasigi camp asi pangthokpani haiki
कोइना ब्लड हाइबसी कोइ ममन याम यामी मसी कोइना पैसा लेरे हाइदना कैथेन द थोगा हित लेबि यादे अदना कनागुंबा कोइ कैंसर पेशेंट ओइबगुंबा डायबिटीज गुंबा अदे ऑपरेशन सि लोइरगा मीदि लेजदबा पैसा जु लेजदबा अदुगुम मीदु द कोइना अंगम मतेंगसे पांगनबा हाइदने कोइ सिनजबनी आइन थिंख्रबा लालहोलुब UNLF की लानमी संगलोफ मणिपुर पीपल्स आर्मी MPA की कुंट्रा हुमदोय सुबा मपोक कुमो नुमिका मरी लेनना लानमी संगलोफ असिबु लमजिंग लमताक पिबगी थौदांग पुरिबा UNLF की मिलिटरी अफेयर्स कमिटीना मणिपुरदा खुंदामिनरिबा फुरुपचा पुनमकी मफमदा निंगथम याओलगी याइफ पाउजेल पिरकली कमिटी की चेयरमैन खुंदोंग बम पांबैना थादरकपा चेरोल असिना मखा तारकलिबदी इंडिया की खुबाम नुंगदगी मणिपुर की निंगतंबा हंजिननबा मियामगा खुसमनदुना UNLF की लानमी संगलोफ MPA ना संगसिलकलिबा निंगतम लांजंग असि ngasiदगी थाना चही कुंट्रा हुमदोय सुरे MPA ना यकनबा इंडियन ऑक्युपेशन फोर्स का लान थेंगनबा ngambagi थौना हापिरिबसी इफुरुपचा सिंगना थमोय सेंगना यावल असिदा सरुक याबिबा अमसुंग सौगत पिबगी महिननी असिगिदमक इरेसा सिंगदा नुंगाइबा अमसुंग थागत पफोंदोकसरी हाइरकली पाउगी मरथन अतेंबर ब्रेक अमतंग लुजरी Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizariba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yumthang nariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yarba air ambulance ki service asina chingbani masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak sep tawshin biu aikhoi gi contact number 9205987988 natraga play store da sangbiduna Madeline F download tobiu break matungda taram nokchori NCC cadet singi oiba combined annual training camp among asi DM college complex da laiba NCC grove Imphal da hogdokre Imphal NCC gi ahanba Manipur Air Squadron na sinduna pangthokiba camp aduda tongan ba school amadi college singda hangba NCC gi cadet singna sarugyakhi sayolani chupna sathaga daba training camp aduda hiram kaya da motivation kaya utpagal loinana lecture program kaya su pangthogadori cadet nupi macha hundraga mathoi amadi nupa masa chamaga marifuna sarugyakhiba camp asida taramanga suba Assam Rifles Manipur gi Major SK Singna infantry gi matang da lecture pikhe masida natana खुलाई डिस्प्ले तौदुना कैडेट सिंगदा संदोकना ताखे कैंप अदुगी मतंगदा इम्फाल NCC गी अहानबा मणिपुर एयर स्क्वाड्रन गी स्क्वाड्रन लीडर MK सिंगना चेओल अनिगी ओइबा कैंप असी आर्मी अमदी एयर फोर्स की कैडेट सिंगी ओइबा चही गी कैंपनी कैंप असिदा कैडेट सिंगदा मोटिवेशन तौबा अमदी गाइडेंस पिननबा होनबनी हाइखी Yaol Youth Network Manipur na sindura ngasi Thobal District ki manung chana laiba Khangabok New Public Higher Secondary School da mental health intervention amadi sexual health and reproductive health ki matang da nomugi oiba interaction gi thoramama pangthokre workshop aduda sarugya ba Yaol Youth Network ki consultant nutritionist Lifeshram Tombisnana hai hojiki matamda wakhal gi laina haibasi conflict zone amadi Irang na pik thanba lamdam Manipur gumbada achoba saitheng ama pibdaba nate maru oina sahi nauriba angang singna mental health haibasi karino haiba chapchaba wahanthok khangdabagi khudong chadaba kayama su mayoknaribani masidagi karamna naha singna ngakthok jaduna wakhal pukning karamna control tawgadage haiba khandok minanaba ngasigi asugumba tharomasi pangthokpani haike School sida class 10 da tamjariba students singa interaction program amaka pangthokchagi program asida koina main koina target tawjabadi idi jiki matamda mental issues habase yamna commonly aduga siguma mayam se issues lakpa matamda kamaina cope up tawgani habado Exam da aranba pambai season abana tungi khunai da oirakadaba mangjaba singi matangda nomugi oiba awareness program ama pangthokre thoramasi coordinating committee
All Manipur Youths and Student Welfare Association na sinduna Khongham Pat laiba New Horizon School da pangthokibani ngasigi thoramadu da sarugya kiba association asigi convener KS Rameshwarna manglam chatta yengnarubada exam da nataba pambai sizinabagi chang aduki matik hantharaklabasu phatrabasanabi asi ngasi phauba maru phangna muthat pangamdana lairi vosem na loba ISSLC gi exam center taba Imphal gi akoibada lairiba school singda akanba section thorang kaya lokalabasu city asidagi haidokhiba school amadi singi mafamdadi chanabi asi adumak chathaduna lairi nataba pambai sizinaduna certificate pairiba mahiroi singna khunai asida tungi punsida kadai phauba asumba amadi masang oiba thabak paikhalakani haiba asi hangba yaba wahangni haiki mahakna makha taraduna sanabi asi maru fangna muthananaba boshem amadi mahiroi luf kyana punna khusam naminaduna February 13 tagi pangthokpa hogodoriba ISSLC exam asida akanba section thorang lokhat minase haina appeal su torakli ISSLC अखोई एग्जामिनेशन 2020 से अखोई लाइव फेब्रुआरी की डेट 17 से तक हौरनी अदना मणिपुर लाइबा अखोई छात्र संस्थान सिंह अदुगा लोइनाना बोर्ड की अखोई फ्लाइंग स्काउट टीम अखोई कया अमा अखोई सेमिबा सिंह सिनासु अखोई मपुंग फाना मियंग जंगबिरकांदा अखोई मणिपुर दगी अखोई अनफेयर मीन्स परीक्षा अखोई नतबा पामै सिजनबसी मरुफंग मुथलसी हाइबदु अखोई ngasiगी अवेयरनेस प्रोग्राम सिदगी अखोई लाउथोकजरी English amaga chamapan humdraga nipanda safong lakiba All Assam Manipuri Student Union Amsugi nimfugani toy suba Foundation Day gi thoram ngasi Silchar laiba Manipuri Boys Hostel da pangthokre Amsugi President Pangabam Nilkantana thoram adubu preside tauki loinana ex Vice President Thoksom Vidyasagarna presidium member oiki tongan ba Amsugi District Division Unit kayagi thomi singna Foundation Day gi thoram aduda sarugyaki mioi punna chama henbana thoram aduda sarugyaki National Institution for Transforming India ki makhada Atal Innovation Mission AIM na Bharat Pumbada laiba mahiroi singbu innovative amadi entrepreneurs ki lamda hena fagat pangamna ba paikhalak pa khongthang ama oiriba Atal Tinkering Lab ama ngasi Thobal wangmatabada laiba Sophia English School da hangdokre Atal Tinkering Lab hangdokpagi thoramda sarugya kiba Indian Air Force ki hana wing commander oiramba AK Devenna hana wari khaktang liraga angang singda mahai tambiramba adu hojik left asigi matengna masamaki makhutna pairaga mahi tamba fanglagani left asina laibak asigi tungi yumbirel orakadori basingbu science amadi technology gi lamda hena kana ba fanghalagani haiki Street vendors singi platform PB bagi mahutta hanna sanga da fubogum fuba yaning de haina all Manipur nupi marufna thadrok pacherol amana hairakli serol asina makhata na hairibadi khwairamban kaithel gi akoibada street vendor oina platform phamjari bi isal ise ima ibelbu mama mabengum khanba ngamda duna numit khuding gi sanga da fubogum fubi ba tanbi ba tear gas amadi mog bom langsinduna tamthiba sajat kaya laingak asina numit khuding gi satharakpa si mioi bagi sajat nate hairi Saliba sahi asigi board amadi council na lauba class 10 amadi 12 ki farkya sida luf kuding makna tengbang pibiduna magul laiba afaba examination ohenduna mahiroi singbu pass tawbugi sang khwaidagi wangba sahi ohelasi haina all Manipur recognized private school welfare association Imphal gi cherol amana harakli serol aduna makha taribadi mahiroi khunagi yengbiduna pangthokadoriba farkya sida luf amatana ayat pibiganu su harakli Bhagawat Siksha Ashram Thobal Tomjing Sangotpada Achoba Thodang Lauramba Ashram ki founder director of education Oiramba Sri Taurangbam Ibotombi gi Kungani Thoi Suba Laikhidabagi Ningsing Thoram ngasi Thobal Tomjing da Laiba Ashram asida pangthokre Ashram asina sinduna pangthokiba thoram adugi mapung oiba saruk ama oina Ashram gi president Dr. L Nandalan secretary A Manau Laikhidrabagi imung manung amadi miyamna Ibotombi gi mitamda laikatuna ikai kumnaba utki amadi Ashram asigi oina lairiba Pabung Yaiba Ngakpigani Pung Yaiba Wari Liba Saisakpa Amadi Mandir Seba Tauriba Singda Ishwargi Oiba Lining Lashongi Thorong Kayaso Pangthoki Kaksing February Kaksing District ki Kaksing CD Block ki Manung Chanalaiba Irengbom Gram Panchayat ki Social Audit Gram Sabha ngasi Sora Karanchi Community Hall da phangkre thoramadu da haukiba senba sahi English singani taragani pan lisingani taragama panda MG NRE GA amadi PM
AY Gramin gi makhada paikhalakhiba thabak singna miyamda kaya yamna kanaba phangankhrebage haibadu Manipur Social Audit Agency MSAA na miyamga loinana khangdok minaki mifam aduda saruk yakhiba miyoi kyana hanglakpa wahang singi pakhumsu mari leinaba singna pikhi Sainada novel coronavirus laichettagi laikhidaba migi masing hauzik faubada miyoi satret ka kungini thoi sukre hauzik faubagi oina laina asina sokhallaba migi masing lising kuntra mariga chatruka nimfuga taruk sukhibaga loinana central huwaida sikiba migi masing humfuga mapan amadi yuhandana miyoi humfuga mari sukre haina Saina National Health Commission report amana palakli laiset asidagi ngakthoknanaba Saina na atopa mafam singda sandokhidnaba akanba section thorang kaya lokhatle amadi experts singi mot ki matung inna 2009 novel coronavirus asi mi amadagi amada launagan balaina makhal amani hairi Delhi Legislative Assembly gi Anoba Chief Minister Khananabagi ngasi ayuktagi hauna bot thadaba hokre seragasida Prime Minister Narendra Modi na naha oiriba voters singbu masa masa gi bot thadabagi hak adu manghandana naba appeal tarakli nakalamada Delhi gi hauzik Chief Minister oiriba Arvind Kejriwal na ngasi ayuk mahaki apokpi mamadagi bot Thadaba chalam daida yaifa mangol ni kibagal loinana mikhala sida nupi obi voter singna chawna saruk yabiu haina appeal tawri sada yankhai ge taruk dasmik tarukna bot thadana ki hauji amuk sanabagi pau fangbigani Satkiba sahigi November kuntradagi hoduna satharakiba Hero Island ki Khumal Lampak Main Stadium da ngasi sanakiba yankhai gi taret suba match ta Neroka FC na Trau FC bu manga sinoda yamna laksana maichiba pikre Neroka FC gi manga suba home match oina sanakiba ngasi gi match ta Neroka gi goal sing adu match adu gi second half ki minute yankhai gi nipan humpu amadi humpu ga taruk amadi match ki ahapa minute ahumda jersey number 50 37 amadi 40 na mathang sina chanduna mai paki Neroka FC ki jersey number 40 Ningthaujam Pritam Singh na thangna goal hum chanduna hat trick lobaga loinana hero of match takhi India ki tongan ba mafam singda pangthokiba sepak takraw championship ta Manipur gi mai purakiba coach amadi sanaroi singbu taram okpugi thoram ama ngase Imphal East ki Kairang Maning Laikai multi purpose hall da Laikai asigi senior sanaroi amadi coach singna sinduna pangthokre Panbayai championship aduda Ranchi da pangthokiba ahumlak suba senior championship Hyderabad ta pangthokiba kulhumdoi suba junior amasung Andhra Pradesh ta pangthokiba kunithoi suba junior championship asina singbani ngasi taram okpagi thorom aduda saruk yakhiba coach A Mahavirna ngasidi Manipura sepak takraw masana si aduki matik pukning nungsiningai oirakpagi fibam amada lakliba si yamna laibak thibani haiba wafam kaya amasu fongdorakhi hogalapagi moida gapagi chanaba filda hang batar asu yawi adugi adomda yelurasu senior seni koi कोई अतोपा स्टेट सिंगा कंपीट तौब मतमदा अइना खनबदा कोई सीनियर की प्लेयर्स सिंगिन प्रैक्टिस वापा सीजन ओइना More the Laiba Nimphum de Suba Assam Rifles Nasinduranga si Howland Fai Kulda football ground ama nauna semi bakal loinana friendly football match ama sanakre Howland Fai football club amadi More youth club anina sanakiba match aduda Nimphum de Suba Assam Rifles ki commandant Sumit Sood ADC member Chainiba Hawkib Howland Fai Kulgi chief Langkulon Hawkib Major Shagarna athoi belengbir pasing oina sarugyake tharomasiga mari lainana kul asigi chief na Assam Rifles na ground ama semi bagi namak Tagatba Fongdoki football match adu Howland Fai football club na More youth club pu Panjin Ahum Anida Maitiba Piki Tungda Assam Rifles ki commandant Sumit Sood na match asida sarugyakiba sanaroi singda mana mathum yenthoki Ahanba Ziri Cup
Manipur State Open Taekwondo Championship 2020 ngasidagi hauna Jiribam da laiba RK Sanatombi Devi Vidyalaya gi auditorium da Jiribam District ki Deputy Commissioner W Malengamba Chenglei chief guest oiduna hudokre Taekwondo Federation of Manipur gi makhada Jiribam District Taekwondo Academy ne sinduna pangthokiba championship asida Manipur amadi Assam gi Kasa district gi sanaroi chani romna sarugyari Haukiba January Kuntradagi Team Taragumdoina Sarugyaduna Butankal Playground the Satharakpa Challenge Trophy Tournament ngasi Loshin Kre Tournament Assis Tribal Sporting Association Soto Bekra Juribam Sinduna Satharakibani ngasi final match asida Butankal FC Ena BISLC Howing Bu goal ama ahumda ngakpigani goal ama ahum amada maithiba piduna Butankal FC Ena championship oidki Aduga BISLC Howing na runners up taki ngasigi final match ki thoram aduda Ningsing Kulgi social worker and Buddhisandra Singh na amadi Boro Breka Gram Panchayat ki Pradhan Laljading Marna chief guest amadi guest of honor oina sarugyaki All Jiribam Sports Association AJSA Jiribam Shinduna Tha Sigi Ahumdagi Jiribam High Secondary School Playground da Team Tara Mangana Sarugyaduna Satharakiba Tarahumdoi Suba Ziri Cup Invitation Football Tournament 2020 gi ngasi taruk ni suba preliminary knockout stage ki taruk suba match da KSC Rani Vengna Gilgal YC bu Panjin Manga amada Maitiba Piki Hayengi Taret suba match da Chiru SC amadi PFC Paitholga Sanagani Tamenglong District ki Tausem Subdivision ki Manung Chana Laiba Kamai Village the People's Endeavor for Social Change PESCI's Prepare for Better Tomorrow Haiba Team da Numinini Chufna Satharakpa the third sport meet come sit fair put mela of Braid for World Project Villagers ngasi Loshin Kre pangthokiba ahum suba sports meet asida athletics volleyball amadi dance na chingba event kya agada athoi ahen tanake men's volleyball da Kamai youth club na ahanba Sibilong youth club na ani suba takibaga loinana nungkaw amadi oinam long team da consolation pricing khusinaki women volleyball da Gaila SIZ oinam long na ahanba aduga Sibilong SIZ na ani suba taki nupigi 1000 meter gi lamjenda Kamai village dagi Gaithon Liuna ahanba nungkaw dagi Priscilla Kamaina ani suba taki loinana cultural dance da Sibilong SIZ na ahanba aduga Gaila SIZ oinam long na ani suba taki Luang Thangta Academy na sinduna nominini chupna sathagadaba tara marirak suba Imphal East District Thangta Championship 2020 ngasidagi Imphal East ki Khurai Sajolaikai Community Hall da hokre sub junior junior and senior boys girls men's and women haina kangluf kaya thokna khaidoktuna pangthok liba championship asida tongan tongan ba thangta mahai loisang taradagi nupa nupi sanaroi amadi official punna chamaga nimfuga nipana sarugyari ngasi hawdokpa numita sanakhiba sub junior boys ki funaba ama amadi ani subagi kilogram kunga mathoi gi kanglupta kanglasa wakhagi sanaroi W Rohenba maitaina gold Luang Thangta Academy gi Premjip Laigembamna silver amadi academy asimaki L Malem Maitaina bronze Loki Amaromda kilogram kungamanga gi kanglupta Luang Thangta Academy gi CS Poireitona gold ICASA gi Malem nganba yumnamna silver aduga Luang Thangta Academy gi M Nanauna bronze Loki ngasi nungtil phone khiba pause singda kari kari maru ba paw yauri bagi habdu me ampun namu mieng taminasi Kangla Pau, Chief Minister na coaching scheme for civil service aspirant Hodoktuna, IAS competitive exam Thagadaba Singa interaction program Pangtokre. Assam Rifles na drug sungpam thugaiduna lupa crore chama kulrongi drug fangle. Fekok tana rally hunger strike chathaba hokre. MLA gi thabakti miyambu guidance pibani imo. Pandam, Chief Minister na IAS scholarship scheme khangat laba scholar singa wari sanakre mainland India gi akhang ahising na fauba Manipur miyam gi haising bada akiba fauri bani biren Assam Rifles na drug sungpham thugaiduna lupa crore chamaga kun gi drug sing fagat kre drug faba chonglu bada narcotic ki kangu sing furga talakle operation chathakre transparency laina thabak taunana ba honari RK imo accident ta MLA dingo sokle MLA gi PSO komada laikat na kre
लोइसलकपदा मरुइबा पाउ अमुका हन्ना पिजरी मणिपुर बेस तौबा लालहौलूप सिंगदसु वारी सानदुना वारोइसिन अमा पुरकननबा मणिपुर की चीफ मिनिस्टर एन बिरेना अमुकसु हन्ना अपील तौखरे मणिपुर कैंसर लाइना नाबगी चांग वांखलकली हाइना लोकसभा के एमपी डॉक्टर आर के रंजन नुंगनांगबा फोंदोखरे ngasi nungthil thokiba lambi gi khudong thiba thodok amada sekmai kendru gi MLA Haikam Dingo yauna mahaki PSO amadi driver soktuna ras medicity da laikanakre amadi drug lalon ba miui faba changluba narcotic cell Imphal iski ASI ani mafam adu gi khunja singna tamthina fubuga loinana service pistol munana ba honakre ngasi gi wenadi Manipur pau matang se lojare mieng tabiru punamapu arumlan amuka na khurumjari